Essential service ke namada Dr. singbu lanna sijanaba yaningde lamdam asigi chingya tamya sinba thungna kathokpa galodina thodang loriba Manipur Health Services MHH ke Dr. Singh talib demand sing pifam thoki haina lengak asida yawriba MLA Minister Singh ke cha da marfutara na recommend tawkraba fawba assembly da khangshina leiba laibak thibani haina All Manipur Health Services Doctors Association AMHS DNP na ba fongdorakli hiram asiga mari leidana Major Khulda leiba Manipur Press Club tang ase pangthokhiba paumi singa unaba amada association asigi General Secretary Dr. Loli P Mauna fongdorakhibada MHH ke Dr. Singh su atopa department singda vacancy layersu laytrasu time scale gi akaknaba matamgi matung ina pifam thokpa promotion pifam thoki thabak hek changbadagi promotion ama fawa fangdana retirement jatkiba MHH ke Dr. Singhna awaba khudongcha daba kaya leptana thingna tuna lakli loinana Prime Minister Narendra Modi ke bautak matung ina Dr. Singh superannuation aids Hongfu manga o henaba khanghanba laikrabasu MHH ke Dr. Singh de order asi chana handana thamle adu moinamak MHH ke manung chana leiba jenims kina superannuation amadi 7 pay commission gi NPA gi rule asi chana hali masina kari karamba lenga ki meeting no state asida leiba doctor gi strength asi leiba miyoi sing asi ga chana de Imphal manung nataba ching gi haidokpa mafam sing de leiba analaying sang singda ngasi su doctor gi awat pa kaya leiba ne state asi gi ching gi district fawba Dr. Masing Suna Leite, Lengaki Ladybird to Nakanglun Sing, a Sibu Manaba meeting the Yang Loidabra, Miyoi Kara, Dana Atopa, Mada Yangba, Duga, Amadana Hantaba, meeting the Yang Labade, Chanakanglun Amaladubi, Kari Wahan Tokno, Haujik Ladybird Fiva Mesida, Karigumba Lengakna, Adumaktumin and Laishalabade, Jing the Manigi Marakta, Kenaba, Maladaklo hiding I late, Jing Kaktagi, Dokhaiba, Dr. Ma. Talakloi hainangai leite essential service ke namada masing wat na leiba Dr. Singh bo pung kun mari thabak shuhaliba se mission oiraba fawba fail oigani yaroi maramasena Dr. Singh superannuation ki matam sangdoktuna amade awat pa strength sing asi mention ba authority na matam chan na bideng changfam thoe contract basis ta anemba khutsuman piduna Dr. Singh bo unemployed gom season nungba matam da hekta sijanabagi mawong da chathabana solution purakloi loinana atopa Dr. Singh pi bagom MHH ke Dr. Singh NPA gi leiba phangpham thokpa sing chapchana phanganduna mathau pangtok hanba chumgane MHH ke Dr. Singh na changshiliba khongjang ase lengaki mayokta nate injustice oiba thawong sing asigi mayokta ne kathokpaga loinana lamdam asigi chungya tamya sin bathungna mathau pangthokliba Dr. Singh asigi wakat indefinite shutdown gi numit 15 ni shuraba fawba lenga kamate authority na tungoi naduna thambagum leiba se laibak thibane association na changshiliba khongjang asida maikai kaya dagi sawalakle ngarang tasu All India Employees Federation na changshiliba khongjang ase maram chai sawatkani hairakhiba leikre Chinda Khakta Dr. Mesing Watli Dr. Bunushiba Sabagi Mahutta Tabak Oina Ontokpio Haina Marilena Bapum Namaki meeting Jixilakli. In the labor minadi hospital lateba private hospital lateba Makwidi Kaya Mukwana Labra. I see Chinda 3-4 times round chakre Makwaya Mwaria Hebsi I sana ui Aduna ID Kalaga Nungaite Kalaga Kapninge Kalaga Miga Awaba Sum Taubusi inhuman way Hebisisu ID Kale Prajama Yamna Aikuigi Si Chume Hebisi Kangviraga Nasi Nimitra Manga Pava Paragasu Makwina Akuiga Kara Makwina Kangviraga Complain Su Taudaba Akuida Su Makwe Ware Henasu Haidaba Aduga Si Chumde Henasu Haidaba Makwisu Chume Taudabuni Haina Makwina Haibisida Taraga Yam Nungsiba Ayong the Power. I could time bound promotion si Haiga Heragana. Government na time bound promotion si Piga Heragadi, vacancy late in a Karamuna Pigini Gahe. Pare vacancy late rebudi, time scale promotion to Piro. Like MCS, MPS the Piba, IS, IPS the Pibugumna, I could bushu, time scale promotion to Piro.